Akasbani Imphal Wahengbam Rajesh na pau pajari ahanbada maroiba pau NCERT ki textbook ta Manipur gi mukna kangjibu Mizoram gi ni haina fongliba adugi matangda Kendri gi Shiksha Raja Mantri Dr. R.K. Ranjan na NCERT da atuba matamda sengdoknaba pautak pikre Manipur hayeng sahi amadagi 18 phawgi manungda leba angang lak 8 henbada til leitanaba albendazole tablet pijagani Nongway mangwagi kesa senaba KRA gi chief David Hansing amasung UK LF ki luchingba Lukosan Hauki ki case Assam da transfer tawnaba ngasi Supreme Court na rai pikre Kuki militant singa su tawnabagi matam loiraba phawba Kendra Sarkar na tumina leiribagi maram karigino haina Shiv Sena Manipur Pradesh na hangli amasung Outer Manipur Lok Sabha siki Bidhan Sabha Kendra ahungi polling session tarukta hayeng amuk hana bot thadanaba sem saba loire Kendra gi Shiksha Raja Mantri Dr. R.K. Ranjan na hairi academic chahi lisingani kulumdoi kunmari gi oina NCERT Delhi na phongba Learnings Through Traditional Games haiba textbook amada Manipur gi mahoksa dagi leraklaba mungna kangjei masanabu Mizoram gi masana ni haina phongliba adugi matangda athuba matamda semdoknaba pautak pikre Akasbani Imphal ga wari sanabada mangna hai hiramasiga mari lenana media da phonglakpa report sing thengnare hairibo wafam asi yamna lumna lowningai oibo wafam oibana chapchaba mari makhong athuba matumda khangtokpa haibasi yamna mak tangai phade maramaduna masibu thijenduna maduda chenaribo authority na athuba matumda sengdoknaba khangankre Dr. Ranjan hai Lairik asta yubi lakpibu Manipur gi mahok sadagi leraklaba masana oina yauri mangnai Lairik asta mungna kangjegi maramda yauri basing asi Manipur gi itihas ki maramdani aduna masida Mizoram gi mahok sagi masana ni hairiba asi aranbani atuba matamda sengdoknaba NCERT da pautak pikre Manipur gi chapter dana yubi lakpi hape aduga Mizoram dana wa da to ina banga aduga akhoi gi Manipur gi mugna kangjei si mohoi gi ne ire mugna kangjei si background de iri du Manipur gi history ngakani kang boding thau gi haktak tagi tawi kholi ga toraga Mizoram ain thabe wan asina handaki 2023-24 gi phong bolari ni so aina hek LP oiba matamda NCERT na state flower siroi lili haraga Delhi gi state ta yonba boki ga semba lili do na hapsale masi chu tumtho haigi bane adum Manipur gi se lana dum phong kamai tori no khangdi si duga masi aigi budi warning tore tumtho haire jiksi any program daida state concerned to the authority dagi information ji chumi lare se hangdragadi noida phong the phong si tawgano haire se warning chu tore NCERT gi textbook phongboda maitai gi meherol dagi sagona duna laklaba mungna kangjeibu Mizoram gi ni haina phongliba aduda Manipur People's Party MPP na kanna yaningdaba phongdorakli Manipur hayeng sahi amadagi 18 phawgi manungda leiba angang lak 8 lising kun manga chama kunmari da til leitanaba albendazole tablet pijagani Lamphel Imphal leiba Directorate of Health Services conference room da pangtopa pawgi mipam amada National Health Mission Manipur gi State Mission Director Dr. Somojit Ningomam na hayeng Bharat pumbada pangthokadrba National Deworming Day thoram Manipur su pangthoknabagi damak semsaba punamak loire mapungaiba thoram malom da leiba Malom Megha High School da pangthokani Dr. Somorjin hai tingi laina singdegi ngaktoknaba albendazole tablet asi sabada khudong thiningai oide tablet asina angang singbu hookworm whipworm amadi roundworm degi ngaktokpa ngamgani mahakna hai National Deworming Day aidi angang singda kogi worm mahik si changaga moina kari laina pohange haibadu mayamna khaminanaba haijabni aduna angang singsida anemia amadi masa sondabagi problem si lakwa masi si prevent tawnavidamdani akoina deworming day tawjarisi karigino deworming tawrisi hamatamsida 25% akoi school absenteeism je handai deworming tawsina natradi angang ji mabuk nai 18 leidana mabuk to yektan tawdana school katho kasin je handaba masi yam kanai yana akoina deworming ase all over the world tawjai WHO na sponsor tawraga India su tawi masi ji charga akoi da kanaba yamna tham
Paugi mifamado saruk yaraduna State Nodal Officer Child Health Dr. A. Sylvian hai haukiba chahida angang lak mapan chahum kunma thoida til leitanaba albendazole tablet pijanaba pandam thambada angang lak nipan lising yangkai humdoi jamri marfudra tare pijaduna sada marfudra mari dasmik nipan hidak pijaki Hairiba tablet asi milligram samri gi oibana sahi amadagi ani phawgi manungda leiriba angang singda guli asigi tangkhai takhairaga pijagadabani aduga sahi ani gi mathakta leiriba angang singdana milligram samri gi guli sairaga sahangani Malingi mapam singda pangthok na bagum Manipur su International Dance Day gi thorom asi pangthok kre Raija gi Art and Culture Bibhag na sinduna Imphal gi Palace Compound da leba Maharaj Chandrakriti Auditorium da pangthok pa thorom aduda Maibi jagoi Maring War Dance Kabui jagoi Thagol jagoi yauna tongan tongan ba jagoi makhal kaya utki Thoromdra saruk yaraduna Art and Culture gi Commissioner M Join hai jagoi haibasi jat bijat khaidaba yamna maru oiba kala amani jagoi haibasti lon phaunadrabasu madubu yengliba mioi aduna jagoi aduna takliba magun chapsana khangbangami lamlam gi oiba jagoi sing yokhatnaba honabada lamdam adugi mioi singi chawraba daita lei mahakna hai mang magi tongan ba tradition da leba jagoi thibak sing asi amaga interrelated oiba amaga purmin nabada miyam na thoga jagoi sabada mayam thoga harau na ba yaba adumba performing art makhallamani masi promote to nabo honabada koi societies da leba koi status da leba de kudima dharma khenaba jat khenaba kari sukai ba leiti jagoi si yokhat pa matamda masi phaganabo hono matamda ekoi pungning wakhanda phathaba aduga pungningi the khaliba du phongthokpa art form Manipur University ki Department of Dance and Music na sinduna World Dance Day ki thorom ngasi department asita pangthoki thorom maduga mari lenana nomagi ba international seminar amasu Universal Peace and Harmony haiba hiram da pangthoki Kanglai jagoi anoi lekai kajal na sinduna numit asi khurai salanthong saithabi leirak nandaibam lekai da su pangthoki Project G Foundation sut palan thorom asi ngasi Manipur College ta pangthoki thorom maduga mari lenana jagoi sangdam na basu pangthoki paugi marakta na break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine Laying Bagi Khudong Chaba Vizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdok naba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu Tabiriba Pausi Akasbani Imphal Degini. Nomai Mangbagi Kesa Senaba Kuki Revolutionary Army KRA Chief David Hansing Amasung United Kuki Liberation Front UKLF ki leader Lukhosan Hauki ki case Assam da transfer taunabangasi Supreme Court na rai takre. Haugi bazaihi lisingani tara tarukta Manipur Rifles ki arms quota degi nomai mangki bagi thokdokta chenaba lalolub ani asigi luchingba sing asina Manipur da makhoi ki trial sataba asi atopa raija da hongbida ba transfer petition ama thaki bani masigi matungina Supreme Court na makhoi ki case asi Special Court NIA Guwahati da transfer taunaba warep asi laukibani Kuki militant singa taunariba suspension of operation sugi matam loiraba phawba Kendra Sarkar na tumina leiribigi maram karigino haina Sipsena Manipur Pradesh na hanglakli Imphal gi Babuparada leba dolgi office ta pangthopa pawgi mifam amada dolgi President M Tombin hai National Highway singda su taunariba lalo singna lut tawgi thabak chathariba asda Kendra Sarkar na tumina yengduna leiribi thong asi peningai oide Maram maduna atuba matamda National Highway Protection Force thamduna driver singi punsi kannaba honagadabani masigi mathakta kuki militant singa su taunariba asi kudakta handokadabani handakta National Highway 2 Imphal Dimapur lambida leiba thong ama amangata thon kibagi thong adubu haksin lawi hairaduna asigumba thong sing asi Kendra Sarkar na kayam kuina yengduna leikigani hanki Manghai Outer Manipur Lok Sabha Siki polling station tarukta hayeng amukana bot thadanagadoriba aduda ganatantric oidaba thong chathabidanaba amasung santi leina mapung phana bot thadanabasu appeal tawri National Highway animakta center ga su tawnaba nomai paiba akhoi gi kanglup se athu matamda center na mase akhoi immediate mase akhoi levan bio nahan 19 gi June the last oigraba se kuchik yes natraga no karino what is that akhoi adu
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯅ ꯈꯪꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯁꯦ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯤꯌꯨ ꯂꯣꯏꯅ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯤꯗ ꯃꯈꯣꯏꯕꯨ ꯂꯥꯏꯚ ꯀꯟꯕ ꯃꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯁꯤꯕ ꯁꯦꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ Manipur Building and Other Construction Workers Welfare Board ki chairperson K Saran hairi board asida register tauraba labor singda ana layangi senfam sing masa masa gi bank account singda hapagi khanaba leitri babupara da laiba board asigi office ta pangtoba paugi mifam amada Sri Saran hai Lok Sabha mikhala si hek loikibaga kanagumma kharana labor singda medical benefit ki senfam singi masa masa gi bank account singda hapkani haina che chang amasung mari leinaba document sing khomba haure haibagi pau phangle masi aranba wafam ne Bharat Sarkar ki Ministry of Home Affairs da Bharat da lairiba Home Guard sing da piriba thagi tolop asi hantanaba Supreme Court da review petition ama thariba asi yaba ngamloi haina Manipur Home Guard Employees Welfare Association gi maikai digi phongdorokli Imphal East ki luang samam da leiba association gi office ta pangthopa paugi mifam amada President gi thogsu puriba yambe mangin hai haukiba English singani tara manga da Supreme Court na Bharat da lairiba Home Guard personnel sing da su police constable amana phangliba minimum pay adu pigadabani haina right taki adugisu mathakta matam gi matungina tolop hengat padasu yahon naba wafam su khangan kiba leirabani adubu chahi asigi January 13 da Bharat Sarkar gi Secretary Home Ajay Bhalana Home Guard sing da piriba tolop asi kakhanaba Supreme Court na English singani tara manga da thokiba order adu amukana khanabinaba petition ama file torokpa asi yamna laibak tibani Supreme Court na takiba rai amabu chatnaba haukraba matung amuk hana khananaba wafam pukhalakpa asi Home Guard singbu hanthaba yengbani haina lawi mangnai hiramasiga mari lenana Manipur Home Guard Employees Welfare Association gi maikai desu kebet ama Supreme Court file tokre Sandel Naga People's Organization gi nauna khallaba Executive Council amadi Assembly Affairs singi asak lobagi thoram ama ngasi jila asigi Chandan Pokpi Village Multipurpose Hall da pangthokre Akasbani Imphal gi pau tabiri Outer Manipur Lok Sabha Siki Manung Chanba Chingi Bidhan Sabha Kendra Ahongi Polling Station Tarukta Hayeng Amungana Bot Thadanaba Sem Saba Lore Bot Ayuk Pung Taretagi Thadaba Hauraga Nungtil Pung Marida Loisangari Hayeng Amukana Bot Thadanagadurba Polling Station Sing Adudi Ukrul Bidhan Sabha Kendra gi Manung Chanba Sangsak Government High School North Wing Ukrul Model High School North Wing Greenland Primary School KK Laisi Fanir Junior High School Chingai Bidhan Sabha Kendra gi Polling Station Chingai Government High School amasung Karong Bidhan Sabha Kendra gi Polling Station Oinam High School Right Wing ni Manipur Pradesh Congress Committee ki President Kaisam Megasandra na hairi hayeng pangthokadriba Outer Manipur Parliamentary Constituency gi Lok Sabha mikhal gi repoll asida Central amadi Raija Police marang kaina thambiduna Santi leina amadi miyamda akitujung ba pidana bot thadanaba thabak paikhapiu Imphal gi Congress baban da ngasi pangthopa paugi mifam amada Sri Megasana nai hayeng amuk ana bot thadanagadolba asida polling station taruk makta security force machik san thamba video coverage yohonba amadi polling station khudimakta executive magistrate amamam thambagi tangai phadaba lei Lamlong Thongkhong gi artificial turf ground da sathariba 13 suba Manipur state leki ngasi sanakiba match da Neroka FC na Sangai football school bu panjil ani amada Nakona Young Physics Union bu panjil ama sinoda Athletics football club na United Brother FC bu panjil ahum sunoda amasung Nesuna Traw bu panjil ani amada thoikre Tabung Koki Pamyal Lampak ta sathariba mga suba Sangai Trophy Veteran Football Championship gi ngasi sanakiba quarter final match singda Upsana LFC bu panjil mari sinoda amasung MLVFA na IVFA bu panjil taruk amada thoiduna semi final changkre mga suba Oinam Charlie Memorial Open Soccer Tournament ngasi gi match ta Taidana Thaumai bu panjil ama sinoda Leima Pokpom FC na Kick Off Yai School bu panjil ama sinoda amasung Singjamai FC na EC bu panjil ani sinoda thoikre Aroibada Maroiba Pau NCRT gi textbook tam Manipur gi mungna kangjibu Mizoram gini haina phongliba adugi matangda Kendra gi Shiksha Rajya Mantri Dr. R.K. Ranjana NCERT da athuba matamda semdoknaba pautak pikre Manipur da hayeng sahi amadigi 18 phawgi manungda leiba angang lak 8 hembada til leitanaba albendazole tablet pijagani Nongwai mangbagi case ta senaba KRA ge chief David Hansing amasung UKLF ki luchingba Lukhosan Hawki ki case Assam da transfer tawnaba ngasi Supreme Court na rai pikre Kuki militant singa su tawnabagi matam loirba phawba Kendra Sarkar na tumina leiribagi maram karino haina Sipsena Manipur Pradesh na hangli amasung Outer Manipur Lok Sabha siki Bidhan Sabha Kendra ahumgi polling station tarukta hayeng amuk ana vote thadanaba sem saba loire pau loijare